आकाशवाणी इम्फाल Ngangbam Nganthoi na pau pazari ahanbada maruoiba pau Mukhyamantri Nongthombam Biren Singh hairi Pradhan Mantri Street Vendors Atmanirbhar Nidhi amasung Mudra Scheme Singhi Jila Singda Susana halagani Manipur da haukiba pung kunmari da COVID-19 gi anoba case sama yankhani thoi thengnaki aduga anaba sama ni phumapan naba phaki Leibak asina ngasi Armed Forces Flag Day palan tauri Pradhan Mantri na hairi mipal tangdaba Bharat ama oihanaba apikpa sahar sing semgatpada sarkar na akanba midyeng sangli amasung Leibak sida hauzik COVID-19 gi active case ki masing lakh mari yaudre Leibak asina malemgi laichat oiriba COVID-19 gi mayokta punna amata oina lanthengnari lamdam sigi miyamna sakhangnaraba miyoy kyana sulan phamasida mai paknabagi damak Akashvani Imphal gi ipau gi khuthangda mipung khudingmangna araiba thawang ahum face mask uppa amaga phut taruk lamna na leinaba maimit amadi khusa toina hamdoktuna tarutana na thamnaba apil tauri Manipur gi saknairaba saisakpa oinam Swami Kumarna COVID-19 dagi ngak thoknaba miyamda apil tawraduna hai Radio bu tabiriba pumnamakpu oinam Swami Kumarna ikoknona khurumjari ngasidi aikhoi pungnamak COVID-19 gi laichat asibu lanthengnari laichat asibu ngak thoknanaba hauzik phawba vaccine puthoktribana masidagi ngak thoknanaba pambaidi yumdagi mapan thoktaba amadi cheksinba haibasina oiri maram masina sarkarna piriba niyom sing ngakna chatminasi karigumba tangai phadana yumdagi mapan thoraklabadi niyom chumna face mask soidana upsi khadangda uppagi hainabi thadok minasi mi amaga gi marakta yamdrabada fit tarukki arapa thamsi sabon natraga hand wash sijanaduna khutsa toina hamdoksi section ba haibasina isa amadi aikhoigi nungsiraba imung manung miyam pungamak laichat asidagi kanba ngamgadoribani Swami Kumarna amuka suhana khurumjari Hauzik mapung oiba pau Mukhyamantri Nongthombam Biren Singh na hairi Pradhan Mantri Street Vendors Atmanirbhar Nidhi PM Swanidhi amasung Mudra Scheme Singhi Jila Singda Susana halagani Masigi matangda tha sigi mapanda Senapati District Headquarters da pangthokadaba Mantri Mandol gi mifamda warep lauragani Mukhyamantri Secretariat ta ngasi Manipur Urban Development Agency mudana sinduna pangthokiba Street Vendor lising ahum chahum phunithoi da loan gi senpham yenthokpagi tharamda wangangbada Sri Biren na hai Raija sigi sel thum gi phibam phagathanbada khungangi lamgi miyoi singi sel thum gi phibam phagathanba haibasi yamna maktangai fade Mukhyamantri na Raija sida sel thum gi phibam phagathanabagi damak nupi singna loriba thodang busu thagatpa phungdokhi Mukhyamantri na hai Sekmai amasung Bishnupur yauna Raija sigi tongan basingi jila singda anoba nupi kaithel tara semgatlagani Street Vendor sing amadi atai miyoi singda tongan ba bank singna sel gi tengbang piriba dubu thagatpa phungdokladuna Sri Biren na hai darkar leiba miyamda khwaidagi yamba senpham gi chang thadariba bank singda mathangi ningtam numit palan thoramda mana pigani Beng amatana miyamda thawoidana tawbugi thawang chathaba yaroi haina sumangna makhata khi Later laira awana tabasingda mateng khwaidagi pamba bank to February August madu sel level gi thapta bank gi adu manager du korga first second hara koi commendation pi ga dabri adu moi bu recognize ko dabri praja gi mateng pangbiyo Later laira awana mayam laidik mayam ama tamurga government gi service phangdabagi ai kari to koi na ngauksat na leibana harol mayam Isalisa mayam do madu moina lakpada hara na mateng pangbiraga pibiraga moibu sendalan bi pibiba hingnabagi lambi pibiba adu bank ki mathogi adu karigumba moigi damakta government dagi guarantee ki darkar lerega so koi government adum guarantor hoigini anu yaningai praja ga corporate to view haidunai respected banks singda ai appeal tawjari Thauramduda wangangbada Mahut Mantri Okram Henry na hai Street Vendor singda piriba senpham asi yamjadrabasu masina makhoigi karbar amu hana hohanbada amade COVID-19 gi laisana khudongsadaba mayoknariba sida mateng oigani makhata na hena yamba senpham lauthaba yanabagi damak loan gi senpham asi matam sana pikhatnabasu mahakna miyamda appeal tawkhi PM Swanidhi gi makhada sahi amagi manungda thagi oina singatkadaba maongda Street Vendor amamamda lupa 10,000 phawbugi senthang pithagani Raija sida hauzik phawbada PM Swanidhi amasung Mudra Scheme gi makhada Street Vendor 5,953 da kanaba phanghankhre Raija sarkarna sel gi tengwang asi puna Street Vendor 10,000 da phanghanabagi pandam thamli ningsingba yai Manipur asi PM Swanidhi gi makhada senthang pithabada singgi amadi awang nongpok Raija singi kanglupta makokta leiribani
ngasi gi lon gi senthang pibagi thoramda mantri singh Manipur Vidhan Sabha gi Deputy Speaker K Robindro Hill Area Committee gi Chairman K Laisio PDA gi Chairman T Robindro Manitko gi Chairman Dr Radhesyam Manipur Building and Other Construction Workers Welfare Board ki Chairman Ais Dingo MLA Singh amasung Chief Secretary su saruk yakhi Transport Mantri Bungjagin Balte ngasi District Transport Office Churachandpur da Manipur State Transport MST gi passenger bus service lamthakre ngasi haudokliba seat 53 leba bus sing adu lamka dagi bukpi sangai kot amasung behiyang phawba chenggadaba bus sing ni thoramdu da wangang bada mantri na hai jila adugi manung hanjina leiba mafam singda khundari ba miyamna sathok sasingi khudongcha daba kaya mayok nariba du kokhanabagi damak anoba bus servicing adu haudokpani mangna hai DTO building adu semjinduna district bus terminal onthoklagani bus sing adugi driver sing amadi handyman sing adubu ayatpa panba pidana minung siga loina na ikai khumnaba unaba sum hangna miyamda appeal tawkhi thoramdu da MLA Ginswan Hauzau Additional Chief Secretary Transport Paulunthang Wi-Fi Transport Director Dr Nivedita amadi atai makok thongba official kya su saruk yakhi Lau Singu Veterinary amasung Tourism Mantri Oinam Lukhoi Singh na hairi Lau Singu Bibhag ki field staff amadi mari leinaba official singna laumi singdamak anoba wakhalon sing puthoktuna madu thabakta onthoknaba hotnagadabani Imphal gi sanjen thongda leiba raijagi Lau Singu Bibhag ki farmer training hall da pangthokhiba mahakpu okpagi tharomda mantri na Lau Singu Bibhag ki karmachari singda miyamgi maru oina laumi singi yaifanaba paikhatpa project sing mapung phana thabakta onthokpada mateng pangnaba appeal tawkhi Ramasing si binungai jaba ramasing si mo pudo ko shu na nasi doiba ta ga de ko ke do ta mi khai ya mi khai ani transfer line na tamu seng na si de teamwork ne individual work na te ko de only thing decision lo ko khatan thabuk to bi ga do re ma ching di ko na commissioner director to field la bi ba particularly ko ge district in charge si sing sina thogang lo bi ko do di field la bi ba sing sina he na initiative lo ko da ka wani na Tam in timely. Technically, awa babu wero nungai babu wero. Degi hamin naraga discuss tawrba. Aigi level da decision logo ya buduna aigi level da logo. Natraga aigi level da manda buduna change again. Sri Lukhoi na hai laumi singi scheme sing chana hanbada thintha tawdana ba official sing na makhoi gi utilization certificate matam sana pikhatna ba honagadabani. Sri Lukhoi na directorate asigi office building amasung atai infrastructure sing su yengsinki. Thoramdu da Agriculture ki Commissioner M. Joy Singh, Director Lantanpui Bansong amadi atai official kya su saruk yakhi. Manipur da COVID-19 gi anuba case samayang khini thoi thengna bagaloinana apunba positive case ki masing lising kuntaruk chani kunmanga sure. Raija gi COVID-19 command control room na ngasi numidang wairam thokiba zero lamada hai nauna positive oikhiba sing adugi manungda Imphal West dagi humpuma thoi, Imphal East dagi nifu humdoi, Churachandpur dagi tara taruk amasung Thawal dagi tara mari yauri. Haukiba pungkun mari da miyoi ahum leikhidaba loinana COVID-19 positive oiba leikhidaba migi masing chahum sopna mapan sure. Haiba matam asigi manung da miyoi chamani phumapan naba phakhiba loinana naba phakhiba punba migi masing lising kuni thoi chamapan marphutaret sure naba pharakpagi sangsa da marphutaret dasmik taruk mapan ni hauzik active case lising ani chamapan taramapan leiri. Tabiriba pawasi akaswani Imphal dagini. Laibak asina ngasi Armed Forces Flag Day palan tawri Uparashtrapati M. Venkaiah Naidu na sahid oikraba lanmigi miyoi sing soinairaba lanmigi miyoi sing amadi makhoigi imung manunggi miyoi sing da tawbimal khangba utpa oina Armed Forces Flag Day fanda dan tawnaba miyamda appeal tawri Twitter da thagatpa warol da Sri Naidu na hai aikhoigi lanmi sing asi laibak asi bo soengam thoktanaba yengsinbiriba miyoi sing ni makhoina miyambu ngak senabagi damak thawai phawbu thadokli Thauna Faraba Lanmi Singi Mafamda Aikoi Khudingmang na ikai khumnaba utpaga loinana makhoibu mateng panglasi haina sumahangna hairi. Pradhan Mantri Narendra Modi na sunumira siga mari leinana mahaki paujel piraduna hai masi aikhoigi Thauna Faraba Lanmi Sing amadi makhoigi imung manunggi miyoi singda tawbimal khangba utnabagi akhanaba thauram amani. Laibaki atai mafam singa loinana Manipur da sungasi Armed Forces Flag Day gi palan thauram pangthokre. Numit asiga mari leinana Raijapal Dr. Nazma Heptullah amasung Mukhyamantri Nongthombam Biren Singh na yaifa paujel piri. Maki paujel da Raijapal na hai numit asina lanmi sing asina leibak asigi damak kathokpagi lauriba thaudang adubu ningsinghanbaga loinana aikhoina Armed Force singgi damak kari thaudang lawgadagi haibudu su ningsinghalli.
Mangna hai aikoigi lanmising asina lan amasung santigi matam animakta lebaki seba tauri. Numit asida mahakna raija sigi miyamgi mahut siladuna mathau pangthokpada sahit oikraba thauna pharaba lanmising adugi mafamda ikai khumnaba utli haina surai japalna phongdokli. Lanfamda laikhidraba lanmisingi nupising soinairaba lanmising ex servicemen sing amasung makhoigi imung manungda tengwang oina dan tawbinaba surai japalna miyamda apil tauri. Maki paujelda Mukhyamantri na hai leibak asibu ngak senabagi-damak thauna pharaba lanmisingna punsi kathokhiba adubu sakhangba oina numit asi palan tawbani. Twitter da thagatpa warolda Sri Birenna reng khudingmaki lanmigi miyoising ex servicemen sing amasung makhoigi imung manunggi miyoisinggi mafamda yaifa paujel pikhi. Ukhrul Autonomous District Council gi Ukhrul Small Town Committee na jila adugi manungda oksa yonba asidagi thingkhre. Jila aduda ok kya sirakpa thengnabadagi oksa sabadagi haksangda sohalakpa yabagi mong leibadagi khongthang asi lokhalakpani. Hanagi Mantri Moirangthem Ibo Tombi lekhidabagi kuntaruk subaningsing kumon thauram ngasi Thawbal jila gi hairokta pangthokre. Moirangthem Ibo Tombi Memorial Trust na sinduna COVID-19 gi asopi ngang na pangthokhiba thauram aduda mahaki masanupa amasung Manipur Pradesh Congress Committee gi President M. Okendro na lusingduna lekhidrabagi samadida hai lekatuni kai khumnaba utkhi. Pradhanmantri Narendra Modi na hairi mipal tangdaba Bharat ama oihanaba apikpa sahar sing semgatpada sarkarna akanba mityeng sangli amasung Agrada Metro Project paikhaliba simak masigi khudam amani. Sri Modi na ngasi Agra Metro gi thabak haunaba video conferencing gi khuthangda jatra holaduna hai mipum khudingmangna hauzik corona gi vaccine puthorokpa ngairi amasung masi ikui kuidana phanglagani. Vaccine asi laktriba phawbudi mipum khudingmangna social distancing gi niti niyom mapung phana ngakna chanabasu Pradhanmantri na hairi. Selthumgi phibam phagarhanbada metro service ki maru oibadu palladuna mahangna hai Agra gumba liraba sahara sida tourism gi lamda saukharhanbadasu metro service asina sauna mateng panglagani. Mangna hai leibak asibu vocal for local tourism oina semgatpada sarkar asina mityeng thamli. Malemgi oina lamkoiba amasung chathok chasin tawbagi competitive index ta Bharat ki mafam 35 subada leirambadu hauzik 53 subada haigalakle. Akaswani Imphal dagi pauta biri. Leibak sida COVID-19 sandorakpa numit chamani phuni romgi matungda ngasi active case ki masing lakh 3 gi makhada leiduna laicharasi thengnabada singthaningai oina khumang sausile. Corona gi active case ki masing leptana hantharakpaga loinana haujik leibak sida active case ki sang asi lakh 3,33 lom tamak ngaire. Leibak sida COVID-19 dagi naba pharakpagi sang susada 33.35 yaure. Haujik phawbada anaba lakh 34 lising ni phurom naba phakre. Haukiba numit 10 asida nongmugi oina naba pharakpa migi masingna anoba covid ki positive case ki masingdagi henduna lakli. Naba pharakpa migi apunba masingna active case masingi saruk kulhumdoi rom oire. Haukiba pung kunmari da anoba case lising kunthani thoi chamapan marphuma thoi thengnakhi. Aduga hairiba matam asigi manungda anaba lising kunthama panchama sumna mapan naba phakhi. Haukiba pung kunmari da leba asida covid ki sample lakh 9 hena test tawkhi. Masiga loinana test tawkhiba apunba sample masing koti 13 lakh 73 lising 43 sure. Kendra Sarkar amasung ICMR na test tawbagi infrastructure hena fagarhanaba thabak paikhatli. Loisilakpada COVID-19 dagi ngakthoknaba face mask uppa phut 3 lapnana leiba khutsa amadi mai mit 3 tanana thamba haiba samba thawng ahum asing ngakna chatpinaba amuk hana ningsingjari. Aroibada maruiba pau amuk hana Mukhyamantri Nongthombam Biren Singh na hairi Pradhanmantri Street Vendors Atmanirbhar Nidhi amasung Mudra Scheme Singhi jila singda susana halagani. Manipurda haukiba pung 13 da COVID-19 ge anoba case sama 59 thengnakhi aduga anaba sama 95 naba phakhi. Leibak asina ngasi Armed Forces Flag Day palan tawri. Pradhanmantri na hairi mipal tangdaba Bharat ama ohenaba apikpa sahar sing semgatpada sarkarna akanba mityeng sangli amasung leibak asida hauzik COVID-19 ki active case ki masing lakh 3 yaudre. Paulo Jare.